ꯅꯤꯡꯁꯤꯡꯕꯅ ꯃꯤꯑꯣꯏꯕꯗ ꯄꯤꯕ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯛꯇꯅꯤ. ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯄꯤꯈꯤꯕ ꯂꯩꯇꯦ. ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯈꯛ ꯅꯤꯡꯁꯤꯡꯕꯗ ꯃꯤꯑꯣꯏꯕꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯄꯤ ꯇꯥꯕ ꯉꯝꯃꯤ. ꯆꯦꯟꯊꯔꯛꯄ ꯄꯨꯟꯁꯤ ꯏꯆꯦꯜꯅꯤ. ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠꯅ ꯆꯠꯀꯦ ꯍꯥꯏꯕ ꯃꯌꯥꯗꯦ. ꯑꯃꯗꯤ ꯏꯆꯝ ꯆꯝꯅ ꯏꯐ ꯐꯗꯣꯛꯅ ꯂꯩꯕ ꯃꯤꯑꯣꯏꯕ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯔꯥ ꯐꯔꯥ ꯁꯥꯅ ꯄꯪꯂꯩꯗ ꯂꯩꯕ ꯌꯥꯝꯅ ꯄꯥꯝꯃꯤ. ꯆꯦꯛꯁꯤꯟꯒꯦ ꯍꯥꯏꯕ ꯑꯃ ꯈꯟꯗꯦ. ꯄꯨꯋꯥꯡꯕꯁꯤ ꯂꯥꯏꯔꯤꯛꯇ ꯇꯧꯔꯒ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ. ꯀꯣꯂꯔ ꯇꯤ ꯁꯔꯠ ꯋꯥꯏꯠ ꯑꯃꯒ ꯍꯥꯄꯦꯟ ꯑꯃꯨꯕ ꯑꯃꯒ ꯃꯥꯒꯤ ꯔꯨꯝꯗ ꯈꯛ ꯂꯩꯔꯝꯕ ꯃꯤꯅꯤ. ꯂꯥꯏꯔꯤꯛ ꯄꯥꯃꯟꯕꯒꯤ ꯃꯃꯤꯠ ꯁꯣꯛꯏ ꯍꯥꯏꯗꯅ ꯁ꯭ꯄꯦꯛ ꯑꯃ ꯊꯥꯜꯂꯤ. ꯃꯇꯝꯒꯤ ꯗ꯭ꯔꯦꯁꯤꯡ ꯌꯥꯎꯗꯦ. ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯩ. ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯏꯒꯣ ꯂꯩꯔꯛꯇꯕ ꯃꯤꯁꯛꯅꯤ. ꯃꯤꯒꯤ ꯑꯋꯥꯕ ꯃꯇꯦꯡꯇꯧꯏ. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ. ꯃꯁꯥꯃꯛ PhD ꯇꯧꯕ ꯂꯣꯏꯔꯕ ꯑꯃꯁꯨꯅꯤ. ꯃꯃꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯆꯍꯤ 3 ꯐꯥꯔꯛꯄ ꯃꯇꯥꯡꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯄꯥꯔꯛ ꯃꯆꯥ ꯑꯃꯗ ꯒ꯭ꯔꯤꯟ ꯇꯤ ꯑꯃ ꯊꯛ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯃꯆꯥ ꯑꯣꯏꯕ ꯀꯅꯥ ꯑꯃꯗꯤ ꯃꯃꯥ ꯎꯕꯗ ꯍꯔꯥꯎꯏ ꯍꯥꯏ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯃꯥ ꯎꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯖꯕ ꯃꯆꯥ ꯑꯃꯅꯤ. "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ!" ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯔꯩꯒ ꯀꯣꯜꯂꯒ ꯀꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯋꯥꯡꯕ ꯇꯥꯅ ꯇꯥꯅ ꯈꯨꯝꯕꯤꯕ ꯅꯠꯇꯦ. ꯃꯆꯥꯒꯤ ꯃꯑꯣꯡ ꯈꯪꯕ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯇꯞꯅ ꯐꯝꯊꯩ. ꯑꯗꯨꯒ "ꯄꯨꯋꯥꯡꯕ, ꯀꯔꯤꯅꯣ? ꯃꯤꯅ ꯀꯧꯕ ꯀꯝꯇ ꯈꯨꯝꯗꯦꯅꯦ ꯃꯁꯤꯕꯣ. ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ." ꯄꯨꯋꯥꯡꯕ ꯑꯌꯦꯡꯕ ꯑꯃꯗꯤ ꯌꯦꯡ. ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯃꯗꯤ ꯇꯥꯕ ꯀꯧꯕꯅꯤꯅ ꯈꯨꯝꯃꯤ. "ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯑꯩ ꯈꯪꯏ. ꯃꯥ, ꯅꯆꯥ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ. ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯥꯏ ꯅꯤꯡꯊꯤꯅ ꯑꯣꯟꯁꯤꯜꯂꯒ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯌꯨ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯌꯥꯒꯦ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯊꯝꯃꯨ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯃꯇꯝ ꯈꯔ ꯂꯥꯞꯅ ꯊꯝꯈꯤꯒꯦ ꯏꯃꯥ." "ꯍꯩ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯪꯒꯤ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ. ꯏꯃꯥꯅ ꯅꯉꯣꯟꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ. ꯑꯗꯨꯅꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗ ꯈꯪꯅꯕ ꯅꯨꯄꯤ ꯊꯝꯃꯨ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯇꯧꯗꯦ. ꯏꯃꯥꯅ ꯁꯤ ꯌꯧꯅ ꯍꯥꯏꯔꯛꯂꯤꯁꯦ ꯅꯁꯥꯅ ꯚꯥꯞ ꯇꯥꯎꯅꯦ ꯅꯪꯕꯣ. ꯀꯔꯝ ꯉꯥꯡꯅꯗꯧꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯑꯅꯝ ꯀꯜꯂꯤꯗ ꯅꯪꯁꯦ." ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯟꯅꯔꯛꯄꯅ ꯄꯨꯋꯥꯡꯕ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯄꯨꯔꯥ ꯃꯃꯥꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯤꯕ ꯃꯃꯥꯒꯤ ꯋꯥ ꯀꯌꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ. "ꯑꯩ ꯏꯁꯥꯅ ꯈꯪꯏ. ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯊꯝꯕ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯃꯤ ꯂꯩꯇꯦ ꯏꯃꯥ. ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗꯧꯕ ꯅꯠꯇꯦ. ꯑꯩꯒꯤꯁꯨ ꯃꯇꯝꯅ ꯄꯨꯔꯛꯂꯒ ꯃꯔꯥꯏꯅ ꯂꯥꯛꯆꯁꯅꯤ. ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ." ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯠꯇꯅꯅꯦ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯇꯧꯔꯣꯏ. ꯑꯩꯅ ꯏꯈꯨꯠ ꯆꯥꯕ ꯏꯃꯧꯅꯤ. ꯅꯪꯒ ꯈꯪꯅꯧ ꯈꯪꯅꯧ ꯍꯥꯏꯔꯤꯕ. ꯏꯪ ꯇꯞꯄꯗ ꯑꯃꯨꯛꯇꯣꯏꯕ. ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯩ ꯈꯪꯉꯦꯕ. ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯊꯝꯕꯗ ꯏꯃꯥꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ. ꯈꯪꯉꯦꯗꯅ, ꯏꯃꯨꯡ ꯑꯅꯤꯁꯦ ꯄꯨꯟꯅ ꯃꯥꯏ ꯆꯨꯝꯅ ꯆꯠꯀꯗꯧꯔꯤꯕ. ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅ. ꯎꯅꯔꯕ ꯇꯨꯡꯗ ꯏꯆꯥꯅ ꯂꯧꯔꯛꯄ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯣꯏ." ꯑꯣꯏꯖꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯛꯄ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯄꯨꯋꯥꯡꯕ ꯃꯃꯥꯗ ꯌꯦꯡꯅ "ꯊꯕꯛ ꯇꯧꯕꯒꯤ ꯀꯔꯞꯁꯟ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯃꯥꯗꯤ ꯌꯨꯝꯒꯤ ꯅꯃꯧ ꯊꯤꯕꯗ ꯐꯥꯎꯕ ꯀꯔꯞꯁꯟ ꯇꯧꯔꯛꯏꯗꯅ. ꯅꯈꯣꯏ ꯃꯟꯇ꯭ꯔꯤꯒꯤ ꯍꯧꯅꯕꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯂꯝꯆꯠ ꯑꯃ ꯑꯣꯏꯕꯖꯥꯅꯤꯀꯣ." ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯏꯃꯥ. ꯄꯨꯟꯁꯤꯁꯦ ꯎꯗꯕ ꯇꯥꯗꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ, ꯎꯔꯛꯂꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ. "ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ. ꯑꯩꯅꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯅꯪꯒ ꯎꯅꯧ ꯍꯥꯏꯅ ꯋꯥ ꯍꯥꯏꯔꯝꯂꯕꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯒꯤ ꯃꯥ ꯌꯦꯡꯉꯒ ꯌꯥꯔꯛꯑꯦꯗꯅ. ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯏꯃꯥꯕꯨ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ." ꯏꯃꯥꯅ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯆꯥꯎꯔꯝ ꯈꯔ ꯄꯥꯝꯕ, ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ. ꯀꯩꯒꯤꯅꯣ ꯏꯃꯥ?
ꯃꯥꯅ ꯃꯁꯥꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯅ ꯇꯔꯩ ꯍꯦꯛꯇ ꯍꯔꯥꯎꯅ ꯌꯥꯔꯛꯂꯤꯕꯗꯣ. ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ. ꯑꯅꯝ ꯀꯟꯕ ꯃꯆꯥ ꯑꯁꯤꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯥꯙꯕꯤ. ꯑꯗꯨꯅ ꯆꯝꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜꯗꯨ ꯇꯧꯔꯛꯏ. ꯐꯔꯦ ꯑꯩꯅ ꯇꯧꯕꯁꯦ ꯅꯪꯅ ꯌꯥꯝ ꯐꯠꯇꯅ ꯎꯒꯗꯧꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯏꯃꯥꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯔꯣꯏ. ꯑꯗꯨꯕꯨ ꯅꯪꯁꯦ ꯅꯄꯥꯕꯨꯡꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯅꯃꯥ ꯑꯩꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅꯤꯀꯣ. ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯊꯧꯑꯣꯏꯗ꯭ꯔꯦ. ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯍꯥꯏꯔꯔꯣꯏ. ꯑꯩ ꯑꯃꯅ ꯃꯤꯃꯥꯡꯗ ꯆꯪꯁꯤ ꯁꯤꯔꯒ ꯏꯀꯥꯏꯕ ꯅꯪꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯃꯃꯥꯅ ꯃꯕꯨꯛꯅꯤꯡ ꯈꯔ ꯁꯣꯟꯊꯔꯛꯄꯗꯨꯗ ꯄꯨꯋꯥꯡꯕꯗꯣ ꯊꯃꯣꯏ ꯅꯧꯊꯔꯛꯏ. ꯃꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯗꯨꯅ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ, ꯐꯔꯦ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ. ꯑꯩ ꯅꯨꯄꯤꯗꯨꯒ ꯎꯅꯔꯒꯦ, ꯏꯃꯥꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ. ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯄꯤꯗꯨꯒ ꯎꯅꯔꯒ ꯂꯧꯔꯛꯄ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯗꯤ ꯏꯃꯥꯅ ꯊꯤꯡꯕꯤꯔꯛꯀꯅꯨ. ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯃꯤꯁꯛ ꯑꯣꯏꯗꯣꯏꯔꯦ ꯏꯃꯥ. ꯃꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯅꯣꯛꯃꯤ ꯇꯧꯖꯔꯒ ꯍꯪꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ. ꯅꯪꯅ ꯍꯥꯟꯅ ꯈꯪꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤ. ꯀꯅꯥ ꯅꯠꯇꯦꯗ, ꯑꯩꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯑꯩꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯅꯪ ꯀꯀꯥ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯗꯨꯅꯤ. ꯅꯪ ꯀꯀꯥꯁꯤꯅꯁꯨꯅꯦ ꯅꯃꯥ ꯑꯩꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤꯗꯣ. ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯕꯤꯔꯤꯕꯅꯤ. ꯃꯕꯨꯛ ꯌꯥꯝꯅ ꯐꯕ, ꯃꯤꯉꯝꯗꯕ ꯃꯄꯥ ꯃꯆꯥꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯉꯥꯏ, ꯋꯥ ꯐꯥꯎꯕ ꯀꯟꯅ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ. ꯃꯆꯥ ꯑꯁꯤꯅ ꯌꯥꯝꯅ ꯈꯪꯗꯧꯕ ꯑꯃꯒꯨꯝ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯕꯨ ꯄꯨꯋꯥꯡꯕ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ. ꯍꯣꯏ, ꯂꯨꯈꯣꯏꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ. ꯀꯀꯥꯕꯨꯗꯤ ꯈꯪꯉꯤ ꯏꯃꯥ. ꯃꯆꯥꯅꯨꯄꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ. ꯍꯣ, ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯎꯅꯊꯣꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯅ ꯍꯥꯏꯔꯤꯁꯦ. ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯄꯨꯋꯥꯡꯕ, ꯅꯣꯛꯐꯦꯠ ꯇꯧꯅ. ꯈꯟꯅꯁꯤ ꯏꯃꯥ. ꯅꯆꯥꯁꯦ ꯕꯤꯠ ꯑꯃ ꯀꯌꯥ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ. ꯉꯥꯡꯗꯅ ꯆꯠꯈꯤ. ꯃꯆꯥꯅꯨꯄꯥꯅ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯝꯂꯒ ꯊꯧꯁꯥꯗꯕꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯊꯃꯣꯏꯗꯨ ꯆꯥꯛꯄꯅ ꯃꯆꯥꯗꯨꯕꯨ ꯀꯧꯔꯤ. ꯍꯥꯏ ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯄꯨꯋꯥꯡꯕ, ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ, ꯏꯕꯨꯡꯉꯣ. ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯀꯗꯨꯗ ꯃꯃꯥꯅ ꯃꯥꯕꯨ ꯇꯥꯅꯕ ꯀꯧꯕ ꯑꯗꯨꯒꯨꯝ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗꯁꯨ ꯇꯁꯦꯡꯅ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯝꯃꯤ. ꯎꯞꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯣꯏꯔꯛꯂꯦ. ꯑꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ. ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯗ マꯗꯤ ꯅꯨꯡꯉꯥꯏꯅ ꯎꯏꯊꯗꯨꯅ ꯂꯩꯔꯝꯂꯦ. ꯄꯨꯋꯥꯡꯕ ꯃꯃꯥꯗ ꯌꯦꯡꯂꯒ, ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯏꯃꯥ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯏꯁꯤꯅ? ꯏꯃꯥꯅ ꯇꯨꯝꯗ꯭ꯔꯤꯅ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯃꯥꯙꯕꯤ ꯃꯆꯥꯅ ꯇꯨꯝꯃꯨꯕꯒꯤ ꯉꯥꯎꯔꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯅꯣꯛꯆꯩ. ꯑꯗꯨꯒ ꯇꯞꯅ, ꯀꯔꯤꯅꯣꯅꯦꯍꯦ, ꯉꯥꯏꯍꯥꯛꯁꯤꯗ ꯅꯪꯗꯤ ꯑꯣꯟꯊꯣꯡ ꯊꯨꯅ ꯇꯨꯝꯗꯅ ꯂꯩꯔꯝꯃꯦꯗꯅ. ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯨꯔꯦ. ꯑꯗꯨꯒ ꯇꯨꯝꯃꯝꯗꯥꯏꯗ ꯅꯪꯒꯤ ꯐꯃꯨꯡ ꯐꯥꯅꯨꯡꯁꯦ ꯅꯤꯡꯊꯤꯅ ꯊꯥꯗꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯅꯕꯤ ꯎꯞꯁꯟꯗꯅ ꯇꯨꯝꯕꯗꯨ ꯇꯧꯒꯅꯨ, ꯃꯪꯂꯥꯛꯅꯒꯅꯤ ꯍꯥꯏꯕꯅꯤ. ꯐꯔꯦ, ꯅꯤꯡꯊꯤꯅ ꯇꯨꯝꯃꯨꯀꯣ, ꯏꯃꯥꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯒꯦ. ꯍꯣꯏ ꯏꯃꯥ, ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯤꯡꯊꯤꯅ. ꯃꯃꯥ ꯃꯥꯙꯕꯤ ꯑꯗꯨꯁꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤ. ꯇꯁꯦꯡꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯉꯥꯎꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ ꯍꯥꯏꯅ ꯈꯜꯂꯤ. ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯄꯤ. ꯃꯃꯥꯏꯗꯣ ꯄꯨꯂꯞ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯥꯛꯏ. ꯄꯪꯊꯦꯡ ꯊꯦꯡꯕꯃꯛꯇꯤ ꯅꯠꯇꯦ. ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯆꯠꯅꯔꯤ. ꯒꯥꯔꯤ ꯈꯔ ꯑꯗꯨꯃꯛ ꯊꯧꯅꯔꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯗ꯭ꯔꯤꯁ꯭ꯌꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯦ. ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯇꯒꯨꯞ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯜꯂꯤꯕ ꯊꯋꯥꯟ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯇꯞꯅ, ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯤ. ꯃꯤꯀꯨꯞ ꯑꯃꯇ ꯑꯩ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗꯦ. ꯑꯗꯨꯅ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯂꯥꯛꯍꯟꯅꯤꯡꯗꯦ. ꯅꯪꯗꯤ ꯄꯪꯂꯕ ꯊꯃꯣꯏꯕꯨ ꯌꯥꯔꯅꯤ ꯍꯥꯏꯅ ꯑꯗꯨꯛ ꯂꯥꯏꯅ ꯁꯥꯟꯅꯕ ꯅꯪꯁꯨ ꯀꯔꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯟꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯏꯁꯣꯔꯅ
ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ꯫ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯤ ꯅꯪꯗꯤ ꯉꯝꯅꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯣ꯫ ꯅꯪ ꯑꯃꯒ ꯂꯣꯏꯅꯔꯝꯃꯤ ꯍꯥꯏꯕꯗ ꯑꯩ ꯏꯀꯥꯏꯕ ꯄꯣꯛꯆꯩ ꯃꯤꯃꯥꯡꯗ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯁꯛ ꯑꯗꯨ ꯍꯦꯛꯇ ꯃꯤꯔꯥꯏꯔꯒ ꯑꯩꯅ ꯅꯤꯡꯖꯕ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯍꯦꯛꯇ ꯊꯤꯔꯤꯕ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯠꯇꯅꯤ꯫ ꯊꯃꯣꯏ ꯑꯅꯤꯅ ꯌꯥꯅꯔꯒꯗꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯥ ꯈꯛꯇꯗ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯥꯟꯅꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ, ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯍꯨꯝꯗꯨꯅ ꯄꯨꯔꯕꯁꯨ ꯄꯨꯋꯥꯡꯕ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯂꯩ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯎꯏꯁꯤꯜꯂꯤ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯨꯔꯥꯟꯅ ꯄꯥꯃꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯕ ꯁꯥꯔꯒ ꯌꯦꯡꯂꯛꯄ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯔꯣꯜ ꯂꯣꯟꯖꯩ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯗ꯫ ꯌꯥꯅꯤꯡꯗꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥ ꯑꯃ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯇꯝ ꯀꯩꯁꯨ ꯃꯥꯅ ꯄꯤꯔꯛꯀꯗꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯅꯤꯡꯕꯒꯤꯅꯤ ꯃꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯤꯡꯊꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕ꯫ ꯑꯗꯨꯕꯨ ꯃꯦꯂꯩ, ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯅ ꯅꯤꯡꯉꯝꯗꯕ ꯏꯇꯣꯝꯇ ꯄꯣꯛꯂꯤꯕꯁꯦ ꯅꯉꯣꯟꯗ ꯇꯝꯖꯒꯦ꯫ ꯑꯩꯅꯁꯨ ꯋꯥꯕꯁꯦ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯗꯦ ꯉꯁꯤ ꯐꯥꯎꯕ꯫ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯗꯅ ꯄꯨꯟꯁꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯁꯦꯟꯅꯖꯒꯦ꯫ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯁꯤꯒꯤ ꯏꯆꯦꯜ ꯑꯁꯤꯗ ꯇꯤꯟꯅꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ ꯅꯪꯕꯨ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ ꯑꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯥꯗꯨ꯫ ꯃꯥꯇꯅ ꯋꯥꯈꯜ ꯐꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯥꯁꯨꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗ ꯇꯧꯕꯅ ꯃꯊꯧ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯃꯥꯗꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯒ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯅꯤꯡꯁꯤꯡꯗꯨꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯎꯏꯁꯤꯟ ꯑꯃꯨꯛ ꯄꯥꯡ ꯆꯔꯥꯡꯅꯔꯒ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯑꯁꯨꯝꯅ ꯃꯔꯣꯜ ꯂꯣꯟꯖꯩ꯫ ꯃꯥꯅ ꯍꯥꯏꯔꯛꯂꯤꯁꯤ ꯇꯧꯁꯤꯟꯅꯕꯗꯤ ꯑꯣꯏꯔꯝꯂꯣꯏꯗ꯫ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯅ ꯐꯕ ꯃꯤ ꯃꯥꯜꯂꯤ꯫ ꯇꯧꯁꯤꯟꯅꯕ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ, ꯁꯠ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯅ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯦ? ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯌꯥꯔꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯅꯤ ꯀꯔꯤ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯛꯀꯗꯧꯔꯤꯕ? ꯑꯁ, ꯈꯜꯂꯨꯔꯗꯤ ꯄꯪꯀꯤꯗ ꯀꯤꯖꯩꯗ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯇꯨꯅ ꯅꯨꯡꯁꯤꯅꯔꯦ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ? ꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕ ꯍꯥꯏꯁꯤ ꯀꯣꯛ ꯌꯥꯝ ꯁꯥꯏꯗ, ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤ꯫ ꯑꯩꯕꯨ ꯅꯨꯄꯥ ꯀꯣꯏꯔꯗ꯭ꯔꯣ ꯇꯧꯏꯁꯦ? ꯑꯩꯁꯨ ꯌꯥꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯌꯥꯗꯕꯅ ꯐꯗꯣꯏꯔꯥ? ꯋꯥ ꯇꯥꯟꯅꯐꯝꯁꯨ ꯂꯩꯇ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯅꯤ꯫ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯇꯥꯡꯀꯛ ꯈꯨꯗꯤꯡꯒꯤ ꯆꯥꯅꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯀꯩꯁꯨꯛ ꯂꯩꯇꯕ ꯊꯨꯠ ꯂꯥꯎꯕꯁꯤꯃ ꯊꯦꯡꯅꯕꯗ ꯀꯌꯥꯝ ꯋꯥꯍꯟꯅꯤꯒꯦꯅꯦ? ꯍꯣꯏꯗ, ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯂꯝꯕꯤꯅꯤ꯫ ꯌꯥꯔꯒ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯑꯒꯦ꯫ ꯃꯦꯂꯩꯁꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ꯫ ꯄꯨꯋꯥꯡꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯃ ꯌꯥꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯃꯃꯤꯗ ꯈꯧꯁꯥꯕ ꯃꯁꯥ ꯈꯪꯗ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯤꯁꯛ ꯑꯁꯤꯅ ꯃꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯈꯪꯂꯛꯄꯗ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯕ? ꯃꯦꯂꯩꯁꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯈꯜꯂꯝ ꯋꯥꯒ ꯋꯥꯕꯒ ꯍꯌꯦꯡꯗꯤ ꯉꯥ ꯌꯣꯟꯕ ꯆꯠꯀꯗꯧꯅꯤ ꯁꯥꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯉꯥꯟꯕ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯋꯥꯈꯜꯗꯨ ꯇꯌꯥꯡ ꯇꯁꯣꯏꯅꯩ꯫ ꯀꯔꯤꯒꯤ? ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯆꯩ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄꯗ ꯊꯃꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯁꯨ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯍꯦꯟꯗꯨꯅ ꯇꯠꯈꯤꯒꯗ꯭ꯔꯥ? ꯂꯪꯂꯥ ꯑꯁꯤ ꯈꯟ
ngasi phauba omduna thamoi nungda thamduna lakpani adubu mina hankre aduga wafamsi madi khangba nate tamnganbadu tumba yadre omchaknei haiduna maninglomda thogla phampham taribaduda phamlaga lei mitmangduda ising ipakni amuk pat adudagi setlakpa nungsit aduna masadu yaihali tamnganba tapna hairi Handak mara puwangba madi chingkhaina lakliba amadi Melisana thamliba miking ase nuksibani haibadi mayikse adubu kanano haibadi ai confirm taba ngamde karigum ani sigi manungda amana propose tawraga yaduna leiramlagadi as aidi pumang hik mangidana adudi yaroi masi oithokba yaroi aina mabu suk thawai yauna nuksiba karigino mana khajikta oiragasu karimta khangdriba khangoi khangna khangdaba saraga leiribra hayeng aina imphalda leiraba matamda mabu kanana muk senabigani magi khanbada ngasi phawba aina yum thadokduna chatpa ngamdribani maso asumna matomda wahang hanglaga khalloidaba kaya ama mari khali tasengna tamnganba ngasi phawba melei nataba nupi ama hanna yengde yenglasi wafam asi khanglakpa mikop aduda kari oirakpa haina asum tawna thamoi kayado themnaraga pakhang leisa kayado tumnakhre asum tawdana numit simasu haukhirami mathangi numittani ngasidi mahausagom puwangbadu magi school da chatnaba haidana loiseli ngasidi mama ibema dasu aruba thabak ama lei haiduna yum nganna thadokduna chatkhibani yum masida leiriba haibabu chakhom panabi amadi security adugani puwangbadu loishinba loiraga chak chanaba haidana kitchen adomda lai chakhom panabi iniduna ibungo lao chanaba inena ne nangna pamjaba khandana thongabani hawbra yeng hawni deine inena thongbase loine hekta hawbani adonine imadi chak chakhibro madam do chak chakhide breakfast pudi tawkhibani ngasidi thabak aruba yam lei moirang lomda su chatkani ngate nganau leirakene hairambani nahan nongma nangna nga purakpado yam hawi hairambani wadu taraga puwangba mapukning aduda hairi hautradi kaino namang nupina pirakpabu haute haibro ibungo awada pa leiraga su haira uko yarine sina puk thalani aduine ngasidi su thabak chili imasu leite aduna yumse khara yengbiramo hoi ini adumak leidoinida ini adusu haina magi thabak lomda mai onsenduna leiki puwangbadu chariba chak adubu hauna charami Madhavidu magi aronba tawba mi khara amadi lukhoi yauna mi pongna khangloidaba mafam amada pulli lukhoina mayam aduda yenglaga amuktang natre handakti anirak ahumlakti suri sumaina sumsum tawraga aikoina karamna business asi makha taba ngamgani aduna moiranglomda aikoiga khut samnaba pamba thongna leiba mi ama pame hoi adumane sir ngarang aina haijabadu sir hoina pamba midu nasi unaba chatsene hairisi ainasu nupa machaduga paw phaunari somda madamgi business asida kaitharakpasida aikoise nungai nate hairiba Madhavi mayamna ngangnariba adubu taraga phinglap haire sumaina ngangnaduna leibaki matam natene nupa machadu unaba chalase aduga ai moirang police ki officer ase unagadawrabani aduna phamduna ne marai etuna hoyakum tawnaduna leibaki matam nate chanaba tawsi hoi hairaga mari makhoidu moirang adomda lai makhoina nupa macha hairibasi atai kana amanate khelembani aduna haikiba mafam aduda Madhaviga gari adu khami aduga khelemba hoina seliba mafam aduda changlei khelemba Madhavi ubada makhut ani lonaduna taramna okjai Madhavi khelemba dugi moong matawadubu ubada mane hek pamjaba thabak thaugai punba yagadaba misaktu phangle haina khali mayamda koina roomduda phamlaga wari sananaba thaurang tawduna leiri